Sadanba nupa amagi punsigi warini. Sadanba nupa adu numit chupa ucek phanaba ucek lakpa ngairami. Ucek adu pharaga mahak amadi mahaki amata ngairaba mapa makoi anigi punsi edo hinglibani. Ucek pharaga makoigi hingnabagi lambi asi atopa lambi amata leramde. Aduna ucek phaba haibasi makoigi mathauni. Numit chupa sadanba adu ucek lakpa haiduna ngaiduna lei. Baba, sigi usekse kanadano khara yonthokpiruro aduga chanaba kari kari no khara leraklo ngasidi sidagi hena faraktrabra baba haujikan se usekse irak lakte ai atopa mafam khara amuk yengedi khalibani kadai da gidi laklani araku se gaidi ikoina dum pharaga baba madusu maramamani aduga aina uji ucek phariba jaga ase ucek yamna laktre madudagi khara chatlaga lampak amale madudadi ucek adum tai adubu luribadi mafamduda lotlaga leina jaga leite aduna ucek singado ai urabadi loina paiki maduna phabagi tanja phangde ucek singdo aina mafamdudagi amuk tanthoklaga ain leiriba jaga adida amuk pailakpani adumna tawraga ucek phana honabadida ucek yam phaba ngamdabani paba mafam amada lei hai ai amuk chatlaga ucek phana jaga do semgedi khalibani nangna phanabado adum to ipadi kari sugaide ucek singado pharaga ipai cha hinglibani nangna masi kaudrga lore pare paba ai amuk chalukhige madu kanadro yonthokpiram laga kari kari no khara chana langpiram asumna sadan ba du maki ucek phabamda amuk chatkirami asumna sadan ba du maki ucek phabam jaga adu yore mahana lotlaga ucek lakpa ngairami asumna sum ngehak ngairaba matungda ucek ama pairakhi ucek adu ubada mahak yamna haraurami aduga ucek adu hanaba honarami ucek adu hanaba mahak tanja ngairibani asumna ngehak ngairaba matungda mahakna tena do kaplami adubu ucek adu dadi pankidre madadagi ucek adu pairaga chakre madada sadan bado yamna chakna murum sonro lehowi chakreda hek nan thon gida khangani mathangdi amuk lakta lakhisenu asi haraduna sadan badu mathamoi chakna ucek lakpa amuk ngaidro lei asumna ngehak ngairaba matungda ucek ama amuk laklami handakti mahak soidana ba haiduna fajana ucek adubu hanaba honarami madagi mak tena do amuk kaplami handakti tena duna ucek ado palami madagi sadan baduna ucek adu khulliga amuk mayum tamna hankhirami asumna sum sadan badu nungtinimi khudigi ucek phaduna mahak amadi maki mapagi punsi adu hinglami asumna sum matam khradi hokre nomagi nimit amadani sadan badu ucek lakpra haiduna maki ucek phabamda ngaiduna lei adubu ngasidi phana kuina ngairabasu ucek amata laklamde sadan badu mathai wana ngasidi karimata phaba ngamnarodra haiduna khanduna lerami asumna sum sadan badu ngahak ngaiduna lerami ngahak lerga fajaraba ucek ama pairakhi sadan badu su uceki fajaba aduda ngaurami ucek adubu hatningba phauramde madadagi ucek adusu phana kuina tongamde ngahak tongamlaba matungda amuk pairun chakre sadan badu ucekna paikibadu yengnura adum lehui asumna matam khradi hokre ngasidi sadan badu mahaki ucek phabam adu aduna taba atopa mathiba chatlami fana lapna chatlami asumna sum mahak araba mafamda chatlami adubu ucek phabam jagadi natai chaba amata thengnaramde madadagi mahak amuk mayumda halakhi mahakna thawai wana lambi da halakpadani ahal ama thengnarami sadan baduna thawai wana halakba adu ahal aduna surami ahal adusu nungai taba phawrami kari tawrabano haiduna ahal aduna sadan baduda hanglakhi ibungo nangbu kadai daginone shai dagi shumande yamna nungai tana sui kari tawrabagani nangbo khura aise thangnaba khuldagini sadan bo eraga punsi ase hingjabani adubu haukiba kharasi ujek yamna tuina phaba ngamde ai amadi aigi ipa do ujek asi pharaga aikoi nigi punsigi lambi ojabani
ꯑꯗꯨꯕꯨ ꯎꯆꯦꯛ ꯐꯥꯗꯕꯗꯨꯗ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯎꯆꯦꯛ ꯐꯥꯕ ꯖꯒꯥ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯣꯍꯣ ꯑꯩꯗꯤ ꯉꯁꯥꯏꯒꯤꯕꯨ ꯎꯔꯨꯗꯦꯅꯦ ꯅꯪꯗꯤ ꯇꯦꯅꯨ ꯀꯔꯤꯑꯣ ꯌꯥꯎꯔꯝꯂꯤꯕ ꯖꯥꯠꯅꯤꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯎꯆꯦꯛ ꯐꯥꯐꯝꯗꯤ ꯅꯥꯇꯩ ꯆꯥꯕ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯗꯥꯟꯕꯗꯣ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯄꯨꯟꯁꯤꯗꯨ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯎꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯋꯥꯏ ꯋꯥꯕ ꯑꯗꯨ ꯑꯩ ꯈꯪꯏ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯖꯤꯟꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯒꯦ ꯁꯤꯗꯒꯤ ꯈꯔꯗꯤ ꯆꯠꯂꯤ ꯐꯅꯌꯥꯝ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯐꯖꯕ ꯑꯃ ꯌꯥꯎꯕꯅꯤ ꯃꯐꯝꯗꯨꯗꯅꯤ ꯎꯆꯦꯛ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯦ ꯁꯅꯥ ꯐꯥꯏꯕ ꯎꯆꯦꯛꯅꯤ ꯁꯅꯥ ꯐꯥꯏꯕ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯊꯥꯖꯔꯝꯂꯣꯏ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯝ ꯄꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯛꯄ ꯑꯗꯣ ꯉꯥꯏꯒꯗꯕꯅꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯊꯤ ꯐꯥꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯊꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥ ꯑꯣꯜꯂꯛꯀꯅꯤ ꯁꯅꯥ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯈꯨꯜꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕ ꯑꯗꯨ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯉꯛꯅ ꯇꯥꯔꯝꯃꯤ ꯑꯋꯣꯏꯕꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯁꯥꯗꯥꯟꯕ ꯑꯗꯨ ꯊꯥꯖꯕꯗꯤ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯅꯪꯒꯨꯝꯅ ꯁꯥꯗꯥꯟꯕ ꯑꯣꯏꯔꯝꯃꯤ ꯄꯥꯡꯒꯜ ꯐꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯗꯨ ꯑꯩꯁꯨ ꯈꯔꯗꯤ ꯐꯪꯂꯧꯏ ꯃꯗꯨꯅꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯒ ꯁꯥꯔꯤꯕ ꯑꯁꯤ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯇꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ ꯑꯁꯤꯅꯤ ꯅꯪꯅ ꯎꯆꯦꯛ ꯑꯗꯨ ꯐꯥꯔꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯖꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯗꯥꯟꯕꯗꯨꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯈꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯑꯗꯨ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯁꯨ ꯂꯩ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕ ꯑꯗꯨ ꯃꯍꯥꯛ ꯎꯆꯦꯛ ꯑꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯆꯦꯛ ꯑꯗꯨ ꯊꯤꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯐꯖꯔꯕ ꯃꯐꯝ ꯑꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯇꯣꯉꯥꯟꯅ ꯐꯖꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯎꯕ ꯑꯗꯨꯗ ꯑꯍꯜꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗꯦ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯑꯗꯨ ꯑꯣꯏꯗꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯍꯌꯦꯡ ꯐꯥꯎꯗꯤ ꯉꯥꯏꯈꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯁꯥꯗꯥꯟꯕ ꯑꯗꯨ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯐꯖꯔꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯖꯒꯥ ꯑꯗꯨꯗ ꯇꯣꯡꯂꯔꯦ ꯎꯆꯦꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯐꯥꯐꯝꯗ ꯊꯦꯡꯅꯈꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯆꯦꯛꯀꯤ ꯐꯖꯕꯗꯨꯗ ꯉꯥꯎꯔꯝꯃꯤ ꯐꯖꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯊꯤ ꯑꯗꯨ ꯐꯥꯏꯔꯝꯃꯤ ꯃꯊꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥ ꯑꯣꯜꯂꯛꯈꯤ ꯃꯗꯨ ꯎꯕꯗꯨꯗ ꯁꯥꯗꯥꯟꯕꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯁꯥꯗꯥꯟꯕꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯜꯂꯒ ꯄꯥꯏꯁꯤꯜꯂꯕꯗꯤ ꯎꯆꯦꯛ ꯑꯗꯨꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯅꯥꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯃꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤ ꯃꯁꯤ ꯈꯜꯂꯗꯨꯅ ꯁꯥꯗꯥꯟꯕꯗꯨꯅ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯣꯟꯈ꯭ꯔꯕ ꯃꯊꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒꯤ ꯁꯅꯥꯗꯨꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯄꯥꯏꯊꯔꯛꯂꯒ ꯂꯩꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯗꯥꯟꯕꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯐꯥꯈꯤꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨ ꯐꯥꯕꯗ ꯁꯥꯗꯥꯟꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯍꯜꯂꯛꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯐꯖꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯎꯆꯦꯛ ꯑꯁꯤ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯊꯧꯗ ꯑꯣꯏꯅ ꯄꯤꯔꯒ ꯃꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯗ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯍꯜꯂꯝꯃꯤ
ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯆꯠꯂꯒ ꯎꯆꯦꯛ ꯑꯗꯨ ꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯗꯥꯟꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯎꯆꯦꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ, ꯃꯒꯨꯟꯁꯨ ꯂꯩ, ꯅꯤꯡꯊꯧ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯎꯆꯦꯛ ꯑꯁꯤ ꯁꯅꯥꯐꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ꯫ ꯎꯆꯦꯛꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ, ꯍꯦꯛꯇ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯁꯗꯥꯟꯕ ꯑꯗꯨꯗ ꯎꯆꯦꯛꯇꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯗꯥꯟꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯎꯆꯦꯛꯀꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯐꯥꯏ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯄꯣꯟꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯄꯣꯟꯗꯒꯤ ꯊꯥꯗꯣꯛꯄꯒ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯊꯤ ꯐꯥꯏꯗꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯊꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕꯒ ꯉꯥꯛꯇꯪ ꯂꯩꯕꯒ ꯁꯅꯥ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ, ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯎꯆꯦꯛꯅ ꯄꯥꯏꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯊꯥꯖꯕ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯊꯥꯖꯕ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯒꯅꯤ꯫ ꯑꯃꯗ ꯔꯥꯃꯨ ꯀꯧꯕ ꯂꯧꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯕꯖꯥꯔꯗ ꯌꯣꯜꯂꯒ ꯍꯤꯡꯖꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯍꯩꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ, ꯃꯍꯥꯛꯀꯤ ꯑꯇꯟꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯍꯥꯏꯔꯒꯗꯤ꯫ ꯇꯥꯔꯥꯃꯨ, ꯀꯔꯤ ꯇꯧꯔꯕꯒꯤꯅꯦ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ? ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ꯫ ꯇꯥꯔꯥꯃꯨꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯤꯗ꯫ ꯑꯗꯣ ꯇꯥꯔꯥꯃꯨ, ꯑꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯒꯦ ꯂꯥꯛꯄꯅꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯂꯩꯒꯗꯕꯗꯣ ꯍꯦꯛ ꯌꯦꯡꯉꯨꯗꯅ꯫ ꯑꯁꯨꯝꯅ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯒꯗꯕꯁꯤꯡꯗꯨ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯃꯨꯗꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯃꯪꯂꯛꯈꯤ, ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯃꯨꯅ, ꯅꯣꯡꯁꯤꯕꯨ ꯈꯪꯍꯧꯗꯅ ꯃꯨꯡꯁꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯀꯗꯕꯁꯨ ꯈꯔꯁꯨ ꯋꯥꯠꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩ ꯅꯨꯄꯤ, ꯀꯔꯥꯏ ꯂꯩꯒꯅꯤ ꯅꯪꯕꯣ? ꯃꯍꯥꯛꯅ ꯍꯦꯛꯂꯁꯨ ꯌꯥꯕ ꯃꯅꯥ ꯃꯁꯤꯡꯗꯣ ꯃꯍꯥꯛꯅ ꯇꯟꯕꯒꯤ ꯆꯥꯡꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯒꯗꯕꯒꯤ ꯉꯥꯛꯇꯪ ꯉꯥꯏꯔꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯠ ꯁꯠ ꯍꯦꯛꯆꯜꯂꯕꯗꯤ ꯐꯒꯗꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯅꯥ ꯃꯁꯤꯡꯗꯣ ꯍꯦꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯕꯨ ꯅꯣꯡ ꯃꯪꯁꯜꯂꯤꯁꯤ ꯎꯗ꯭ꯔꯅꯦ? ꯍꯦꯛꯀꯗꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯦ ꯑꯝꯇ ꯍꯦꯛꯆꯜꯂꯨꯅꯦ꯫ ꯑꯩꯅꯁꯨ ꯈꯔ ꯍꯦꯛꯂꯝꯃꯕꯅꯤ꯫ ꯑꯩ ꯀꯔꯤꯅꯣꯝꯇ ꯈꯟꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯍꯦꯛꯃꯤꯟꯅꯔꯕꯗꯤ ꯈꯨꯗꯛꯇ ꯂꯣꯏꯒꯗꯕ ꯑꯗꯣ ꯃꯍꯥꯛꯅ ꯇꯟꯕꯒꯤ ꯆꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯍꯦꯛꯄ ꯌꯥꯕ ꯍꯦꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯀꯔꯤꯃꯠꯇ ꯊꯋꯥ ꯁꯥꯗꯅ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯗꯣ ꯂꯩꯈꯣꯝ ꯊꯣꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣ ꯆꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯣ ꯄꯨꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯒ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯆꯀꯥ ꯑꯗꯣ ꯄꯨꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯗꯥꯎꯁꯤꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯈꯤꯗ꯭ꯔꯦꯗ꯫ ꯍꯩ ꯔꯥꯁꯤꯡꯁꯦ ꯉꯟꯅ ꯌꯣꯟꯊꯣꯛꯂꯝꯃꯒ ꯍꯜꯂꯛꯀꯦ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯦ꯫ ꯀꯅꯥꯝꯇꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯍꯥꯏꯐꯦꯠꯇ ꯑꯣꯏꯔꯕꯁꯨ ꯆꯀꯥꯗꯣ ꯃꯍꯥꯛꯅ ꯀꯨꯝꯗꯅ ꯏꯟꯈꯠꯅꯕꯗꯤ ꯍꯣꯠꯅꯗꯦ꯫ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯏꯁꯣꯔꯗ ꯑꯃꯨꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯊꯣꯛꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯕꯒꯤ ꯃꯍꯩꯔꯥ? ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯎ꯫ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯕꯒꯤ ꯃꯍꯩꯔꯥ? ꯉꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯅꯤꯡꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ,
Kari tore Ramu ngang na ibu saw na ngang libadi. Madagi Ramu na haraglami. He sure. Kari damakta ibu sum na awaba tahan biriba. Aduga ay na waraba taro mata masida kari mating pang bidriba. Madagi isora do na mangonda sum na haraglami. Nang na haipeta kumdadana saka adubu nang na ingkana bu hona krabra. Kari gumak tabak ama tau krabra. Kari mata su tau dana ay na matau krab na mating pang gani. Chalo kumdaw aduga nanggi saka se ingkana bu hono. Asumna isoro do na Ramu do nganglakpada Ramu do ikairami. Adagi ma kumdare aduga ma na kanna hono do na saka do ingkana bu honarami. Adudagi di sagol saka do ingkat pangamlami. Adudagi di isoro do na Ramu da asumna haraglami. Aduni Ramu nang na honarabadi ngamli basini. Nang na hosu hona dana kari mata tau dana koi da mating pangge aduna warawrabadi madu nangi aran bani. Kanaguma pata laktrabasu nang na thanana ingkat pangamli basini. Ikoina atau bami du da hoina mating pangga da bani. Tau da bami mada ikoina kari su mating panglo ko. Asi haram laga isora do mangkhirami. Ramu do haujiti mak su wakal tare. Ngasai dagi mak na kumtharaga sagol gari gi chaka adubu ingkana bo honaram labadi. Ngasai na kaithel dagi mak ki poji sing adu yolurga halaklam labdabani. Adubu mahana tan badagi mi lak prai duna ko yinging laga mak na tawba ngam thaba ado tawduna leirubagi mahina mak na asumna thengmani. Asumna mak na kaithel yobadadi matam to yamna thengmankhre. Aduna mak ki poji sing ado yamna silamde. Madagi Ramu ado ningba kaina mayum dalaklami. Asumna matangi numitagidi mahakna ngamba thaba ado mi ngaidana mahakna adumak tawrami. Adagidi mahakna kaithena ngana chatuna maki posai mayam ado yonbadagi asum tawbadagi mahak paisa yamna paraklami. Asumna Ramu ado yamna nungaina hingkirami.